ꯋꯥꯡꯕꯜꯗꯒꯤ ꯆꯪꯉꯒ ꯎꯌꯥꯜ ꯂꯩꯔꯦ ꯎꯌꯥꯜꯗꯒꯤ ꯑꯃꯨꯛ ꯁꯤꯒꯤ ꯁꯔꯝꯁꯤꯡꯗ ꯂꯥꯛꯏꯅꯦ ꯀꯤꯍꯣꯝ ꯆꯥꯕ ꯃꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯦ ꯂꯝꯕꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯠꯇꯦ ꯌꯥꯝ ꯍꯦꯟꯅ ꯆꯤꯟꯁꯤꯜꯂꯛꯄꯁꯦ ꯑꯩꯁꯨ ꯇꯜꯂꯦ ꯌꯥꯝꯅ ꯆꯤꯜꯂꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯑꯦ phần gì đấy thấy Harme. Kapag kaya wala.
oi halo anh đi đúng không? Kasama ng gihong masung ambil. May warap sa ba gihong na di lasing mo di sa kanso. गाड़ी खत्म हम नहीं करेंगे